Nungsira Chelina Sing, Nasi Kuna Puna Kangminagadurba, Ani Sube episode Oino, Ilmgi Matando, Hadith Taramagasi Kangminarasi. Taragmatai Sub Hadith, Hazrat Abdullah bin Umar Raziallahu Anhumanahai. Aina Allah Rasul Sallallahu Alaihi Wasallam the Gitajahui. Nung Maina Tumlingado, Mung the Ingon the Sangong glass amo, Piraklame. Madu ini yamna thakpa maramdagi aigi khuzin khuyasingda thoraklabagum phawrame adugi matungda aigi aremba adu umarda pi sahaba kiram hangdachai adumna madugi mangfol kari haina takpi gadage khumbiragi ilmne haibadi umarna rasulullah sallallahu alaihi wasallam ge ilmdagi achauba saruk ama fangdane taragni thoi suba hadis Hazrat Abu Said Khudri Raziallahu Anhu Nahai Rasulullah Sallallahu Alaihi Wasallam Nahai Birame Kaida Unung Disu Mu'minna Afavada Haivadi Ilm the Mabuk Tan Benairoi Mahan Ilmgi Wa Tara Taraga Tamsilli Mahaki Tawain Hek Lady Befawba Asum the Mahak Jannat Yo Silli Taragum de Subahadis Hazrat Abu Zar Raziallahu Anhu Nahai Rasulullah Sallallahu Alaihi Wasallam na aingon da haibirake. Abu Zar, kari gumbanang na ayukta chatlagal. Allah ki kalam ki ayat amatamlu aduna. Nafil namaz re ka cham swan badigi henapfay. Adu ki ilm ki pandub amatamlu bana. Madu matam du da amal tauna ba oirabesu natraga tauna da ba oirabesu. Khudam oina taimum ki masala. Madul nafil namaz gire ka lising amal swan badigi henafay. Tarag mari subah hadis. Hazrat Abu Huraira Raziallahu Anhu Nahai. Rasulullah Sallallahu Alaihi Wasallam dagi aina taja huwe. Kana gumbana aigi masjid haibadi. Masjid navide supnagi afavu wafam tamnaba natraga tambinava khakti laqlavadi. Allah gi lambi de jihad tawriba mi adugi sawab kamane. Aduga kanagumana masi nataba atopa maksad amagidamak lakpa oirabadi. Atopa migi pot chaydi yengliba mi aduga pangkhakni. Haibadi atopa gi pot chay yenglagi isada kanaba laytaba adugumbani. Kanaba. Hadis asida palliba matik maguna si masjid pumnamakta oigani. Maramdi layriba masjid pumnamak asi masjid nawigi masa mariyangaaktani. Tarag mga suba hadis. Hazrat Abu Huraira Raziallahu Anhu Nahai. Allah ki Rasul Sallallahu Alaihi Wasallam dagi aina taja huwe. Nakhoi ki manung dagi khwai dagi hena fawa mi sakti. Khwai dagi lamchad fazaba loina nao. Din gi waa khangliba mi adune. Tarataruk suba hadis. Hazrat Jabir bin Abdullah Raziallahu Anhu Nahai. Nabi Karim Sallallahu Alaihi Wasallam Nahai birame. Miyoi badi khoni gumbani. Sana amasung lupagi khoni gumna Islam dharma de changlak tingai mamang da pharamba misak adude Islam de changlak laba matung de su fai mahakna din su khangba oirabadi kan hadis sharif asida miyoi bu khoni de praman tawri tongan ba khoni sing de tongan ba posak sing fangne kharna mamal yamna tang ba oi khudam oina sana amasung lupa Karna mamal hantava oi khudam oina sunu amasung koila. Mung asum na makhal mathel ge lamchat sajad amasung gun sing tongan ba miyoi sing de fangne. Masin maram oiraga miyoi kharagi thak yamna wangi. Kharagi na nemi. Aduga sana lupa aduna khoni de layringai da. Madugi mamal hanthai. Khoni dagi puthok laglaba matungdani yamna tangi. Mung asum na miyoi vina kufargi amambada layringai da. Mahaki yamna puksial chawbu natraga kan thawa mi oiram labasu. Mahaki mamal Islam dharma da changlak laga. Din khanglaba matungda oiriba mamal aduga kaidaw nungda manaroi. Taraga taret subah hadis. Hazrat Abu Umama Raziallahu Anhu Nahai. Nabi Karim Sallallahu Alaihi Wasallam Nahai birame. Kana gumbana afabu watam naba natraga tambi nabagidamak. Masjid ta chatlabadi mapung fan has pang thokluraba haji amana fangba sawab ka manana mahak su sawab fangani taragni pan subah hadis
Hazrat Ibn Abbas radiyallahu anhuma na hai. Nabi Karim sallallahu alaihi wasallam na haibirame. Miyam budin tambiyo. Makoy de lai hallu luhan gano. Taragamapan subah hadis. Hazrat Abu Hurairah radiyallahu anhu na nongma Madina ge bazar de samduna chatpada mafam madada leplamme aduga hairaki. Bazar de lady basing. Kari posak na nakoy bu thawsada duna leihalli bano. Miyam na hangi Abu Hurairah. Nahak na hairiba adu karino. Khumlaki nakoy na bazar de lady aduga asom dana Rasulullah sallallahu alaihi wasallam na thambiramba potjai sing yele. Nakoy chatlaga Rasul sallallahu alaihi wasallam na thambiramba pot sing asidagi nasagi saruk lau hauruba pamdabra. Miyam hanglagi kadai de yeli bano. Hazrat Abu Hurairah radiyallahu anhu na khumlagi masjid de yeli bane. Miyam adu thuna yang na masjid tam na chat khirame. Hazrat Abu Hurairah di Miyam adu amuk halak pungai dun mafam de leirame. Miyam dun halak laba matung dum hang na hange. Kay daurage na koy halak laba de. Makoy na khumlagi ekoy masjid yorure. Masjid ta chatlaga yengda karigumba amati yenba uramde. Hazrat Abu Hurairah radiyallahu anhu na hairage. Masjid ta kanamata leiba uram dabra. Makoy na khumlagi hoy. Mi kharbudi leiba urame. Kharna namaz soli, kharna Quran gi tilawat tawri. Aduga kharna halal haram gi maramda. Taqna tamna duna lei hawe. Hazrat Abu Hurairah radiyallahu anhu na hairage. On thok panida. Maduni ne Rasulullah sallallahu alaihi wasallam na thambiramba potjai haibado. Kun subah hadis. Hazrat Abdullah bin Mas'ud radiyallahu anhu na hai. Rasulullah sallallahu alaihi wasallam na haibirame. Allah Ta'ala na kanaguma banda amada. Afabatawige khallabadi mahangonda din khanghalli amasung mahaki thamoida achumbawa thajili. Nungsirabe silinaw sing ngasi suikoy Allah gi thawjaldagi ilmgi matangda hadis tara khangminarai. Mathangi ahum subi episode hadis tara amaga punna khangminarasin. Nungsirabe silinaw sing hadis sing asibu Musalman isilinaw khai khuding magta share tawbiduna makoy busu khanghanbada saruk yabiyo. Allah Ta'ala na ekhoy khuding magpo haizakri wafung khara asida amal tawngambagi pangal thawna adu pinabi oisano.